Marup mayambu imagi chakhumna khurumjari friend mayam ngasidi ai biryani thongbagi video semjari biryani si yam laina khangda thongbagi video ni aikhoigi manipur gi chengduna dum thongani yam hawe masi aigi niyom si mayam yengbiu aina hojik chengje laujare okadaba changda laubiro aduga chamthoga tingaga thambiu aduga amu aina hojik yenje kiji makhai mani aigi je masida singa janamga suba ado yengang jeju hapjare moro suba do biryani masala garam masala aduga nimbu ko koi champra se tangkhai ama mahi sumjanjare aduga dahi je spoon ani ni aina laujari base okadaba changda thumje hapiro ado masi fajana mix tawsalaji aduga marinate tawraga 30 minute mu thamji ado marinate tawringaida amu somda aina ngasai chengdo laujare chengje chamthoga mahi chumthoga koi hapkadabani aduga amu wachak thongnabagi singjida biryani khoigi khara masala jo hainai masala je mapum oibani ko aina hapi base koi long khara elaichi khara aduga usingsa maku khara jira je akupane de khara paubadone thum khara ne gi spoon amane aduga champra je tangkhai amaga sumjinjare masi phajana hana sawholaji aigi je phajana sawgalae masida amu cheng ngasai gi aina chamthoga thamgibadu hapchinjare chengji hana chamthoga ngahak tingaga thambajina mahau helalli aduga aina phajana mix tawsalaga masi ngahak sawonji sauringaida amuk somda aina khangji thangachare gas ta aduga acha thau je haijare ko mustard oil ni khoi hangam thau ina hapjare aduga jira je khara paubaga de khara kuppaga long khara elaichi khara aduga cinnamon ko usingsa maku ne do hapjare do gunmaru ju khara yawi aduga mu tilau asoi baje hapjare masi phajana mix tawsalaga nghaktang ngausi ado amu masi koigi maroi mapangji mulanbiu ko aina masigi tilau mana asangba ji jo hapjare tilau mana asangba hapasi am hawi ado adomna yumda nakopi leragadi nakopi oina hataubiu nakopi kisu yam hawi garam masala half teaspoon aduga biryani masala half teaspoon red chili half teaspoon masi hapchinjare aduga koina sina tabida abadi tilau je extra khara amaga ngaugani ko aina fry tawgani ado somda amu chengje hojise chengje aina koigi pura mulal loi ko chak se 70% dani mungadaba se masi aina hoji ngatang thamgini aduga amu aina maroi mapang ngauraba matung yenje mu hapchinjare ko ngasai gi marinate tawra thamgibado hapchinjare masi phajana mix tawsanjare aduga gi khara amu hapchinjare koi gi orobsu yai butter oina hapirabasu yai ko adomna apamba tawbiu koi gi hapa butter hapasina ko yenje masaje yam thotho lauraga hawba helalli do khamela sinbaje amatang ne aina hapjari base adomna apamba gi matungina tawbiu skip tawbirabasu yai pamdragadi masi laijare aduga amu aina makhum khomaga ngahak minute ama ni dang sawanjare adom jo soidana try ongtang tawraga yengbiu yam hawe khoigi biryani je ko khangda thongbase ado amu aina hojikse ngahak sawalo matung makhum hangtoksare aduga amu phajana amu mix tawsinjare ado mix tawsalaba matung khoi ngahak tanga amu ngaugiji koi biryani je isana yumda thonga chabaje ko yam wakhan nungaina chai hotel da thongba di kari thaino habisu khangde ko adom ju soidana ai niom je try tawbiu yam hawbani adaina phadigom khara biryani masala khara hapjare aduga koi dahi khara ga hapjare ko sangom afamba je aduga aina tilau khara tongana extra khara fry tawjai madu amu hapchinjare masi khara mix tawsanji koi phatigom sida aina koi nungsidak mana su yawi ko nungsidak mana ga phatigom ga ni hapchari baje ado masida ngasa aina chak to 70% thongaga mullaga laigi ba chak to adu amu hapchinjare adomna thongi chak to loi hapchin biro ko khangjida aduna adomna khangda nungatragana cooker doina tawbirabsu ye aina khangda tawjari basi masi chu dum yai ka su tawde
ꯑꯩꯅ ꯊꯣꯡꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯁꯨ ꯃꯁꯤꯅ ꯅꯨꯡꯉꯥꯏꯖꯕꯀꯣ ꯑꯩꯅ ꯃꯁꯤ ꯂꯩꯖꯔꯦ ꯆꯦꯡ ꯆꯥꯛꯇꯨꯒꯤ ꯃꯊꯛꯇ ꯇꯤꯜꯍꯧ ꯐ꯭ꯔꯥꯏ ꯇꯧꯕꯗꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯗꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯍꯥꯞꯆꯔꯦ ꯀꯂꯔ ꯍꯥꯞꯆꯔꯦ ꯆꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯒ꯭ꯌꯥꯁꯀꯤ ꯂꯣ ꯐ꯭ꯂꯦꯝꯗ 20 ꯃꯤꯅꯠꯃꯨꯛ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯨꯜꯍꯟꯕꯤꯌꯨ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯒꯤꯁꯦ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯥꯡꯗ ꯊꯣꯡꯕ ꯕꯤꯔꯌꯥꯅꯤꯁꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯐꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯅꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ